World Health Organization WHO gi asoi ba thausin namaram oiraga malem gi tongan tongan mafam kaya da tamthiraba laina laisat ase sandorok pani haina doctor singi lup amana moral sikre malem gi tongan tongan mafam dagi doctor million tara rom hen yawba World Medical Association WMA kauba lup amana haiki ngallingi matamda Taiwan na phongdor ko wafamda WHO na thausa khidaba maramna hojik miyoi ba khunai na tamthiraba laina laisat amagi seithing phangbani Laina laisat asiga mari lainana WHO da sel thadaba lep lagani haina US President Donald Trump na lauthokraba matung WMA gi wafam se phongdor khibani Association asina thadorok paserol ma palladuna agency gi pauna hai Taiwan gi mafam da WHO na pungning chang khidaba maramna kumja 2003 da severe acute respiratory syndrome SARS ki laisat amasung hojik tamthiraba laina laisat ase samtorok pani matung tarakpada WHO na hiram masida khanaba miyeng changpham thoi WHO gi Director General Tedros Adhanom Ghebreyesus na thakiba serola mada WMA gi lusing basing na haiki madudi World Health Organization da Taiwan yahundabana malem gi miyam da kaya yamna akai ba thol lakpage haibadu tamthirba laina laisat ase sandorli basidagi mayek sengna khangba yare tamthirba laina asina miyoi ba masel gi marakta mathang sandorok pa yai haina mamang da Taiwan na section waron pi khiba matamda WHO na thausa khide haina maral siri Donald Trump na WHO da phan thadaba lep lagani haina lauthoki wa phambu maikai kayadagi yaning da phongdoragli WMA United States chapter na khwaidagi ihan hana Trump gi wafam adu yaning da phongdoki The Lancet Medical Journal gi editor in chief Richard Horton na su WHO da phan thadaba lep pa haibase mioi bu khunai gi mayok ta sa thab crime ni haina phongdoki Seriksida Taiwan na tamthirbalena laisat chandokpagi khudong chaba lawraga ningtamba phangnaba thorang lawkhale haina China na maran sikre aduga atopa pawamana karam ba hiramda lockdown komthokadage haibadu ngasi lauthokani CM tangai phadana changdaba yadraba polam sing home delivery taunaba control room hangdokhre Laibak ki mafam sinba thungna lockdown tawkhibana maram oiraga miyam thengnariba khudong chadaba sing kokhanabagi pandamda Chief Minister N Biren na ngarang thangal kaithen gi dharamsala da home delivery supplies management control room hangdokhe karam hiramda lockdown komthokadage haibadu ngasi lauthokani haina Chief Minister N Biren na phongdokhre thorang asina miyam tinbagi chang hanthanba ngamlagani haina palladuna Chief Minister na haiki Kanagumba lanai miyoi natraga miyoi kanglup amana numit khudingi ayuk pung mapandagi pung ahum phawwa toll free oiba number 1800318871 da call tawraga tangai phadana changdaba yadraba polam sing order tawba yagani state asida tongan be agency singna home delivery service tawbuda khudong chanabagi damak hangdokliba control room na Imphal East amadi Imphal West da mathau tawgani athumu matamda atai district singda su control room hangdoknaba thawrang lawkhale Miyam gi awawa kokhanabagi pandamda laingak ki tongan ba department amadi Chamber of Commerce ki official sing mathau tawhalagani hairi State ki mafam kharada lockdown komthoknabagi matangda center na pirakpa yathang phangle haina palladuna Chief Minister na haiki ngasi state cabinet ki mifam ama pangthoklaga aroi warep ama lawgani warep tu gi matungi na makha ta na lockdown thamkigadra natraga karam bahiramda komthokadage haibadu gi matangda laingak na notification ama thoktuna lauthokani haina su mahang phongdoki India gi tongan mafam da pamduna leiriba Manipuri singi matangda Chief Minister na haiki hojik phawbuda tongan mafam da pamduna leiriba state asigi miyoi lising tarani thoiga chamnga humphuma thoida sel gi mateng oina lupa lising ani pikre www.tengbang.in da register torpa miyoi lising tara taruka chamga humdrani thoigi manungda miyoi lising tarani thoiga chamnga humphuma thoigi bank account da senpham ado hapsin khibani athu matamda atai lemhoriba miyoi singda su sel gi tengbang piragani Hojik mapanda panduna leiriba Manipuri singda laingak na angamba thakta mateng pangna honari tongan be state singi Chief Minister Chief Secretary amadi Director General of Police DGP singa pau phauna duna Manipuri singi awat apa yengsinbina ba haijakhe haina su mahang phongdoki State asida tamthireba laina laichat ase laksinaba thorang lokhatpada mapung phana mateng panglakpagi damak miyam bu thagat phongdok duna mahang haiki Tamthiraba laina laisat asiga lanthengna mangjin thana mathau pangthokliba doctor nurse paramedical staff amadi atai miyoi purmakpu thagat phongdokli Manipur gi ani suba tamthiraba laina laisat ki patient ado tapna phibam phagalakpaga loinana test tawbuda negative oiramle masigi matungda anirak suboina test tawbuda su mahak negative oikhre masina takpadi Manipur da khudong thiningai oiraba laina laisat asigi case amata leiroroi haina su mahang phongdoki Control room launch tawbugi thouramaduda Manipur Legislative Assembly gi Deputy Speaker K Robindro Sengmai Assembly Constituency gi MLA Ice Dingo Yai School SC gi MLA T.S. Sattabrata
एडिशनल चीफ सेक्रेटरी डॉक्टर राजेश कुमार, इम्फाल ईस्ट अमसुंग इम्फाल वेस्ट की डिप्यूटी कमिश्नर सिंह, तोंगान तोंगान डिपार्टमेंट की ऑफिशियल सिंह अमदी चेंबर ऑफ कॉमर्स की मेंबर कयासु सरुक याखि। अरोबदा पाउबिलाई न्यूज रीडर की वीडियो येंबिरिब खुदिंगमक्पु थागतचरी।